आकाशवाणी इम्फाल माइबम दिजमनी पाउ पाजरी अहनबदा मरुइबा पाउ चामा कुथ्रा माथोई सुबा एडिशन दुरान कप की मणिपुर सानबा अहनबा मैच ngasi numidang wairam इम्फाल की खुमल लंपाक मेन स्टेडियम दा ngakcel मंत्री राजनाथ सिंह ना हौदोखरे मणिपुर की तोंगान तोंगान जिला सिंह ngasi मियाम की नुमित अमदी सिंगी लुसिंग बसिंग नुमित पाक सना पांगथोकनखरे मणिपुर दा ngasi सद्भावना दिवस थोरम पांगथोखरे तरा मंगा सुबा राज्य था की किहो मेला सुरसानपुर जिला की ऐतिहासिक ओइरबा डॉक्टर कलम ग्राउंड हयेंदगी हौरगनी अमसुंग लेबाग असिदा मथंग थादगी 5G सर्विस होनबगिदमक दोना टेलीकॉम ऑपरेटर सिंगदा स्पेक्ट्रम पीबा हौखरे चामा कुथ्रा माथोई सुबा एडिशन दुरान कप की मणिपुर दा सानबा अहनबा मैच ngasi numidang wairam इम्फाल की खुमल लंपाक मेन स्टेडियम दा ngakcel मंत्री राजनाथ सिंह ना हौदोखरे ngasi हौदोबगे थोरमदा मपाल थोरम अमसुंग शिक्षा राज्य मंत्री आर.के. रंजन लानमेगी मकोक जनरल मनोज पांडे सरुक याखी एशिया महादेश की ख्वाइदगी लिरिबा फुटबॉल टूर्नामेंट असी नोंगसु बेंगोल मणिपुर अमदी असम ना पुन्ना युंबु ओइदुना नहानदगी कोलकाता दा हौखिबनी इम्फाल की खुमल लंपाक हौजिक नेरोका एफसी अमसुंग त्राउ एफसी सानरी टूर्नामेंट असिदा पुन्ना टीम कुन्ना सरुक यारी टीम सिंग असिगे मनुंगदा इंडियन सुपर लीग ते यावबा टीम 13 आई लीग ते यावबा 5 अमसुंग आर्म फोर्सेस की टीम 3 यावरी टीम सिंग असी ग्रुप 3 थोकना खाइदोगली टूर्नामेंट असी सेप्टेम्बर 19 लोइसिनगनी ngakcel मंत्री राजनाथ सिंह ना हयेंग अयुक मंत्री पुखरीदा लेबा IGAR साउथ लानमी अमसुंग असम राइफल्स की पर्सनल सिंगा वरी सानगनी मणिपुर की तोंगान तोंगान जिला सिंह मियाम की नुमित अमदी सिंगी लुसिंग बसिंग नुमित पाक सन्ना पांगथोकनखरे जरीबाम जिला दा नुमित असी जिला अदुगी सिंगदोंग लेकाइदा लेबा DC ऑफिस कॉम्प्लेक्स दा पांगथोखी जिला अदुगी डिप्यूटी कमिश्नर W मालेम गानबा चेंगलै डिविजनल फॉरेस्ट ऑफिसर राजेश दरादे एडिशनल डिस्ट्रिक्ट मजिस्ट्रेट जेमसन हंसिंग अमदी तोंगान तोंगान सरकार की मकोक थोंबा ऑफिशियल सिंह यावना पांगथोकिबा थोरमदुदा खनगलबा बेनिफिशियरी सिंह दा हॉर्टिकल्चर अमसुंग सॉइल कंजर्वेशन डिपार्टमेंट ना स्प्रिंकलर इरिगेशन सेट यंथोखी ऑल एज पेंशन कार्ड सहूम अनी CM विडो पेंशन स्कीम चामा 19 सोशल वेलफेयर डिपार्टमेंट यंथोखी थोरमदुदा जिला अदुगी मियामगी अवाबसिंग डिप्यूटी कमिश्नर ना निंगथिने ताखी अमसुंग मखोइदा दरकार लेबा थबकसिंग पाइखतकनी हाइबगी थाजबा पीखी सुरसानपुर जिला दसु मियामगी नुमित अमदी सिंगी लुसिंग बसिंगी नुमित ngasi तुइबोंगदा लेबा मिनी सेक्रेटेरिएट कॉम्प्लेक्स की मल्टीपर्पज हॉल दा पांगथोखी थोरमदुदा हक्सेल विभागना सिंदुना हेल्थ चेकअप काउंटर सिंह हांगदोकी अमदी मियोई कया लायंखी हिदाक लांगथक सिंह लेमना पीखी मियामना पुखतखिबा तोंगान तोंगान बुवाका सिंह डिप्यूटी कमिश्नर ना निंगथिने ताखी अमदी मखोइगी खुदोंग सादबा सिंह कोअनगनी हाइबगी थाजबा पीखी थौबाल जिला दसु मियामगी नुमित थौरम डिस्ट्रिक्ट एडमिनिस्ट्रेशन थौबाल सिंदुना जिला अदुगी डिप्यूटी कमिश्नर की ऑफिस कॉम्प्लेक्स दा लेबा काउंटिंग हॉल दा ngasi पांगथोखरे थौरमदुदा मियामना पुकलकपा वकत कया डिप्यूटी कमिश्नर अहनतेम सुभाषना निंगथिने ताखी अमदी मखोइगी खुदोंग सादबा सिंह कोअनगनी हाइबगी थाजबा पीखी थौरमदुदा बेनिफिशियरी सिंगदा CMST कार्ड यंथोकी तोंगान तोंगान डिपार्टमेंट सिंगना स्टॉल कुन हांगदुना मियामदा हकथेंगना तोंगान तोंगान स्कीम सिंगी कानबा फंगनखी थौरमदुगी मतांगदा जिला अदुगी डिप्यूटी कमिश्नर अहनथेम सुभाषना हाई ngasi koi thobal district ki oina tha khudingi pangthokpa ani suba miyam gi numit ki thoram koi ngasi pangthok le koi gi mai magi grievance uraga laaga koi na solve tomna bahonari maru oina laiba grievance sing se yam bana CMST card saba yum lejadaba ambugi yum sabiu haiba dagi all age pension widow pension phangan biu haiba grievance na yam bani koi na masi maru oiba magi concern department sing da thada jagre adu mamang tha da pangthokhiba miyam gi numit da lakhiba CMST card ki application tharakhiba koi miyo ahum amasu ngasi akoi card yang thokchakre aduna miyam gi numit asi mayam da yamna kanaba gumba sarkar gi thorang amo oiri haina haijage aduna thobal district da leiriba prajapuna mangna ai gi grievance leiragadi district asida koina hum suba gi Friday khudingi pangthokjariba miyam gi numit da lakhi waina ina appeal to केंद्र की मपाल थौरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन ngasi हौरगा नुमित मरीनी सुमना राज्य सिगी तोंगान तोंगान मफम सिंगदा पाइखलिबा साखोत थौरांगी थबक सिंग येंसिनगनी येंसिनबिगी थबक ngasi हौखरे
Dr. Ranjan ngasi Nai Delhi dagi Imphal da thunglaba matungda Kendra gi ngaksel mantri Rajnath Singh yawba mifam amada saruk yakhi. Dr. Ranjan hayeng Kongpal Sanam Laikai amasung Singmairong da pangthokadaba tongan ba thorom sing da saruk yagani. Mathangi numit tha asigi kunda mantri na More da satuna ICP More gi phibam yengsingani. Dr. Ranjan na ngamkhai gi lambi thong singsu yengsingani. Tha asigi kunma thoidana mantri na Loktak khongban da tariba miyoi singda kangkhal yenthokani. Tabiriba pawasi Akashbani Imphal dagini. Manipur da ngasi leibag asigi taruk suba Pradhan Mantri Rajiv Gandhi gi mapok numit Sadbhavna Divas palan tawri. Mapung iba thoram Rajya Sarkar na sinduna Imphal gi ahanba Manipur Rifles ki banquet hall da pangthokhi. Thoramadu da wa ngangbada Mukhyamantri Nongthumam Biren hai palan thoramasina aikhoi masal gi marakta nungsi chanaba madi kanglup ki khenaba thamdaba haiba wakhalon adu nahuna na ningsinghali. Leibag asida amadi Rajya sida leminariba aikhoi masal gi marakta leinariba mari hena sesilhanaba pandamda thoromasi pangthokpani hairaduna Mukhyamantri na hai tongan ba kanglup phurup leiba tongan ba dharma satpa madi kanglup kayana khundaba landam asida asigumba palan thoromasi pangthokpasi yamna artha lei. Manipur da hokiba sahi khara asida Rajya Sarkar asina kanna honabadagi saukhol lamjel da sangsilakpa ngamliba asi aikhoi masal gi marakta thajaba amadi nungsi chanaba hengalakpaidigi ni hairaduna Mukhyamantri na hai. Bharat kumba khena bazati kaya khena badharma kaya na pullo basem basidadi skumba palansi yani maru wayne lawne thoram pangthoga meaningful lehansi abinida aina si panjabadi chapena petete pangthoe petete pangthoe jisum nagi laikat paga saga handraga kena do natab laikat padu da kalli bodugi maram du khangna kanana bane koina wasi mironda amadi lakadaba mironda remind tawnoba short period in spite of having COVID, a pandemic, and others obstacles. Kaitang mo sa kanya esipto mo amiba. Niti ayo kidaga iko na innovation da number 1 daga lakpang amiba po sa kanya peace labor ni. Thoramadu da Power Mantri Thongam Biswajitsu saruyaki. Panbayai Sadbhavna Divas thoram sai khudingi August kunda pangthokpani adubu hayeng Krishna Janmamadi mathangi numit hangza suti leibadagi Rajya Sarkar na thoramasi ngasi pangthokhibani. Tara manga suba Rajya Thaki Kihom Mela amasung Kihom Thakibagi humudra manga suba Kumon Palan Surachandpur Jilla gi Bunglon High School campus da leiba aitihasik oiraba Dr. Kalam ground da hayengdagi horagani. Ahuba numita Kihom Thakibagi sai humudra manga surupagi nung yungmagi thoramsu hayeng pangthokani. Nungadu Lengthai Kulpida Horticulture and Soil Conservation Mantri Letpau Haukip Haksel Mantri Dr. Sapam Ranjan Singh Social Welfare Mantri Heikam Dingo MLA Singh Lejamang Haukip Jang Hemlung Palmai Je Kumosa Amadi Selung Thang Saruk Yaduna Pangthokani. Thoromgi nini sanba numita Manipur Pineapple Queen Contest Lisingani Kunithoigi Grand Finale Pangthokuna Thoromadu hena ningthijaba thorom ama ohenga tawri. Festival asigi matangda Manipur Pineapple Festival Committee gi machin chatpa misak ANG sangna asumna phungdoragli. Hayingi August tang 18 kun numin nini manung sida Dr. APJ Abdul Kalam Ground Bunglon High School Complex ta pangthok kadawriba Manipur Pineapple Festival asi festival da natana Pausabong area da Kihom haibadi mayamna khangnariba Q variety asi tharakpagi chahi humbutara manga pharakpada nungjungbagi thoram pangthok kadawri hariba numin nini gi manung sida haraw kumhei amasung Miss Pineapple Manipur khanba amasung Laumi Sinmi Singgi damakta free medical camp Pineapple show contest amasung isei jagoi kayana leitenggadawri Manipur gi miyambo festival asida saruk yabina naba paujen pijari. Manipur da hayeng Krishna Janmashtami dharma gi chanabi amasung harau tayambaga loinana pangthokani. Numit asina lakpada lusingba kayana yaipa pausel piragli. Mahaki pauselda Mahut Mantri Yumnam Khemsana hai numit asina Bhagavan Sri Krishna na pokhiba numit adubu aikhoi khudingmakta ningsinghali. Rajya sida leiriba miyam maruaina Hindu laining satpasingda mahakna yaifa pausel piri hairaduna Sri Khemsana hai numit asina lakpada Bhagavan Sri Krishna na lamdam asi wata padaba madi nungsi chanaba pibiramba oirasanu. Janata Dol United Manipur gi President Khetrimayum Biren asu kumai asina lakpada Manipur gi miyamda yaipa pausel piragli. Mahaki pausel da Sri Biren hai kumai asina lakpada Manipur da tangtu leitaba santi leiba amadi saukhatpa Sri Krishna na pibiramba oirasanu.
Imphal ki Iskon Mandir da su hayeng Krishna Janmashtami ki thorom pangthokani. Bhagavan Sri Krishna na Gita da takpiramba pautak sing mipum khuding magna induna ing tapa nunga yaifabamadi nungsi sanana leiminaba malem ama oiresanu haina Iskon gi maikaidagi yaipa pausel pirakli. Manipur da ngasi COVID ki anoba case tarani thoi thengnare. Raja gi haksel bibhag na ngasi nimdang waram thokpa cherol amada hai ngasi positive oikiba singa tu tharaga hausik phawba da raja sida COVID positive oikiba migi masing lakh ama lising kunthra mapan samanga humbudra manga sure. Ngasi gi oina positive oikiba gi sang sada ani dasmik amani. Ngasi laisat asidagi miyoi amata laikidabagi paw leite. Ngasi laisat asidagi miyoi yakai taruk naba faraki naba farakpagi sang sada marbudrani pan dasmik ahumni pani. Raja gi Shiksha Mantri oiramba L. Bhaigachandra laikidaba thorumga mari lenana ahum suba Dr. L. Bhaigachandra Memorial Lecture ngasi Imphal gi haying khongbal uphong yumpham da leiba Lainingthau Sanamahi Temple Board pangthokre. Manipur gi ariba lairik nainaba Sri Sanam Hemchandrana Sanamahi Laininga mari lenaba Puya Singh haibi hiramda wangangki. Research Forum Manipur Reform na sinba thoram aduda forum gi hanagi president oiramba Dr. Ningthaujam Nilchandra Mutwa Bahadur amasung Lainingthau Sanamahi Temple Board ki Vice President Vidyapati Chanjam yauna miyoi kayana saruk yakhi. Sandel Jilla da Paikaliba tongan tongan basako thorangi amati atei hiram kayagi matang da Jilla thaki officer singi oiba mifamama MLA SS Olesna sababati oiduna ngasi Imphal da pangthokre. Thoramadu da tongan tongan basako thorangi project singi matang da wafam kaya khanaki. Thoramadu da Jilla adugi Deputy Commissioner su saru yakhi. Child trafficking thingba haibi hiram da miyam da ningthina bahab tahanbagi thoramama Kamjong Jilla gi Thawai village da ngasi pangthokre. District Administration Kamjong na District Child Protection Unit ka punna sinkiba thoram aduda athoiba mithungi warol piraduna Jilla adugi Deputy Commissioner Rangmanai Rang Peter na hai haujiki matamda angang lalonbana singbagi thabak kaya sathaba thengnari masi yamna laibak thibani masida police NGO amadi miyamna amana amagi mateng pangaduna thabak singasi thingnaba honagadabani. National Power Weightlifting Championships ta Chenjangita Kaman Phanglaba G Panmaibu Pongrilong Village Authority Rongmai Naga Students Organization amasung Lu Phuam Assam Manipur Nagaland taramna okre mahakpu upagi thorom Kangpopi Jillagi Saroi Pandongbada pangthokhi. Tarataret Suba Sanapati District Badminton Championships ngasidagi hokre. Championships adu Jilla adugi Deputy Commissioner Mahesh Chaudhurina Sanapatigi Multi-Purpose Indoor Hall da hudokhi. Championships adu tha asigi kun phawba sathagani. Akashbani Imphal dagi paw tabiri. Leibag asida mathang thadagi 5G service honabagidamak Department of Telecommunications dona telecom operator singda spectrum pithaba hokre. Communications amasung Information Technology Mantri Asini Baisnon hai letters for spectrum assignment tongan ba telecom service sing da yenthokre. Telecom service provider sing na 5G atuba matam da thabak hauna ba sem sagadabani haina su mantri na khangankre. Masiki damak ngarang Airtel na makhoida allocation letter pinabagidamak lupa koti lising nipan sohum tarani thoi lakh mari pikre. Assignment hek phangbaga telecom operator sing da 5G gi frequency sing phangangani hairi. Lupa lakh ahum phawbagi aten matamgi lau singugi londa sada amadasmik manga sendoi sarkar na puthokpiba kendra gi mantri mandol ni yare. Nai Delhi da mantri mandol gi mifam loreba tungda information amasung broadcasting mantri Anurag Thakur na hai lau singugi sector da sel puthokpagi sang ningthini hengalana ba ware basilobani. Mahang na hai sel puthokliba institution singda sarkar na sendoi sada amadasmik manga pigani. Sarkar na sendoi gi sang puthokpiba hengat pa asina scheme asigi makhada senba sahi lisingani kunithoi kulumdoi digi lisingani kunmari kunmanga phawbata budget ta ehenba senpam lupa koti lising kunthra mari sani pan yakai taruk darkar ohengani. Travel tourism amasung hospitality sector singidamak emergency credit line guarantee scheme gi limit lupa koti lising yakai hengat pasu sarkar na yare. Matrin hai patent applicants amasung researchers sing yauna user sing da traditional knowledge digital library database access to ba yahanabasu mantri mandol na yaba pire mifamaduna atei wafam kayata su ayaba pikhi aroibada maroiba pawmuk Sama kutrama toy suba edition Duran Cup ki Manipur da sanaba ahanba match ngasi numidang wairam Imphal gi Khumul Lampak main stadium da ngaksal mantri Rajnath Singh na hudokre Manipur gi tongan ba jila sing da ngasi miyam gi numit amadi singilu singba singi numit pak san na pangthok na kre Manipur da ngasi Sadbhabna Divas thoram pangthokre
तरामंगा सुबा राज्य थाकी किहो मेला चुरचानपुर जिला की ऐतिहासिक ओरबा डॉक्टर कलम ग्राउंड दा हयेंगदगी हौरगनी अमसुंग लेबाग असिदा मथंग थादगी 5G सर्विस होनबगिदमक दोना टेलीकॉम ऑपरेटर सिंगदा स्पेक्ट्रम पीबा हौख्रै पाउलेसरे।